Tuan social media ki marui pa e pau post khar myam de share tawjage Thijilagani magazine na sathaba sting operation hilltop na Assam Rifles ki amot pasing sabak phakre Thijilagani magazine na sathaba operation hilltop haina mingthon ba sting operation amada Manipur posting chaluba Assam Rifles officer sing mayumda halakpa matamda masing yamlaba senpham sing purakpa amadi lan thum kaya lepsilambe si matau karamna sel pairibano haibagi matangda miyam mangda sabak phakre Haiba operation asida Assam Rifles ki ADG, DG amadi makhataba officer kaya phawba yaure haiba si operation hilltop ki video asina sakhini hairi Assam Rifles ki officer sing masagi income ga sanadaba mawngda lan thum kaya lepsilambe si koki narco terrorist sing drug cartel sing dagi crore henbagi drug karbar sing asiga mari lainaramba yai haina Delhi da base toba Thijilagani magazine na phongdorok le Sin Kuki narco terrorist na security force ki mathakta nongmai maru ama phawba kaptana matau karamna Assam Rifles ka su agreement sign taunari bano su asi Kuki gi drug karbar ga mari leinabra sing the poppy pak sano thariba asi gi mapu asingba kanano haibado Assam Rifles ki lieutenant general Pradip Chandran Nayar na pakhum pifam thoi Thijilagani sting operation gi video thadorok khraba matung Silong da leiba Assam Rifles headquarter dagi thijinnaba order thokre Assam Rifles officer kaya na corruption tawduna sel loromba asi lumna lawbuta natana Assam Rifles ki mingsa thiningai oiba maramna Thijilagani da makhoina lawba original footage adu piraktuna senariba officer singi mathakta action lokhanaba khangan khre hairi Ngarang Kuki nupi amana Zomi ZRA gi flag ta khongpangna netlaga usitaba phongdokluba adugi matangda Zomi singna sengdokhan khre hairi Manipur ki irang asida foreign missionary singna gi haijille irang thokiba ikui kuidana ex US Marine Daniel Stephen Corney Manipur laktuna Kuki jo singa unaki hairi Union cabinet na classical thakta lol manga pukhatpada Manipuri lol yaroktre Prime Minister Narendra Modi na mayai tangbal loduna ngarang pangthokpa Union cabinet ki mifamda language manga bu classical language thakta pukhatpada Manipur gi lol language yaroktre Union Minister Asni Baisnam na phongdorokpagi matung inna culture gi oiba top masak leijaba leibak asigi language asi pakthok sakthok le haiduna Marathi Pali Prakrit Assamese amadi Bengali lolbu lemjingai oiraba classical language category da salle haina phongdokhibani Manipur gi MP iningthau laisemba sana jawba amadi Manipur gi lol ga mari leinaba lupsingna Manipuri lol asibu classical language thakta salanna taksinduna laglabasu ngarang phamkiba Union cabinet mifamda classical gi thakta lol manga pukhatpada Manipuri lol asi yaroktabani hairi